Punsida thengnaba nungaitaba thaudoksing amadi Nahakpu nungshidaba meewoi matangda puthoktuna khanduna leirabadi nahak soidana tapna depression leinana narakkani nahak maithiraba meewoi ama oirakkani Masi meewoi khudingmakta hekta oiba yai doctor engineer oigera CEO oigera minister oigera natraga artist oigera meewoi khudingmakki punsida thamoi kaiba tangkak amadi nungaiba tangkak animak leinana khenariba haibabu lakpagi phifam amadi lakpagi matam anisi khaktani lakpadi soidana lakani Wahanthok leina mai pakpa punsi ama semgatpagi damakta ngakpiba haiba thamoi chenba punsida thokliba positive oiba moment singdubu appreciate tauraga grateful oiba amadi Punsigi Purpose natraga ithauda discipline ga loinana hanba leitana ahenba thakta honaba leptaba tangai phade tasengna hairabadi meewoi khudingmakki punsida mai pakpa natraga maithiba haibase isada ayamba depend tawi haijaningi